ꯆꯥꯛꯂꯥꯝꯃꯦ ꯑꯗꯨꯝ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ ꯑꯗꯨꯒ Hello everyone, it's now ma'am Pnoputaram Cherry ma'am ngasisu ai mubang ama tawrage haina haidi puraga lae ado ngasigi mathel sisu hawai thongmani hawai thongba siga leire hawai thongba siga alu metpa leire ado sigana khamen baja leire aduga sigana sinjuga boraga leire buko ado chakse khatang thengdokhre ai chawa hadi aina ngatang chage na tawbai tanja siga camera se stand bi thokidana dugi chendana laye ngasai ado myam chawa hogalage ai chaksige sinam challe myam asobe ke kakto ka haibiro chawa hogalage sigi hawai se kaino ne muka mix hawai do ado thomani ado chawa hogalage chaklame Hüge met bize. Sizin eneceğim pamiye. Aluga mokan ditoga jenam ga le men hawle me lo jenam ga kilo tan hapa kamera Sinju. Ini hawya murkan ji mana lo thau jang ba thau lo cha khaya ga tikle yam haw sigi ken hawai je yam haw me ani ne hawai je mon lao na mix hawai do ne sawal wai sai yawe da sawal wai yaw ma do na akhoi mon lao na
我感觉呀。可以不？Nossa. 지금 같은 경우야 ꯁꯤꯡꯖꯨꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯂꯨꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯦ ꯈꯨꯍꯥꯎ ꯑꯃ ꯆꯥꯗꯦ
ꯁꯤꯗꯩꯁꯤꯗ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯉꯁꯨ ꯇꯣꯉꯥꯟ ꯉꯥꯔꯤ ꯉꯧꯕꯒꯤ ꯂꯥꯡꯉꯦ ꯑꯩ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇꯅꯤꯅ ꯑꯍꯥꯟꯕꯩꯗꯨꯗꯤ ꯈꯔ ꯆꯥꯔꯝꯃꯤꯗꯣ ꯑꯁꯤꯒꯨꯝꯕꯗꯤ ꯂꯥꯛꯄꯗꯤ ꯃꯣꯏ ꯃꯁꯥꯅ ꯍꯥꯏꯔꯒ ꯉꯥꯔꯤ ꯆꯥꯅꯣꯏ ꯃꯌꯥꯝ ꯆꯥꯛꯁꯤ ꯈꯔ ꯂꯦꯝꯍꯜꯂꯒꯦ ꯉꯁꯤ ꯃꯁꯥꯁꯦ ꯌꯥꯝ ꯆꯥꯊꯣꯛꯑꯦ ꯆꯔꯥꯒ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯥꯅ ꯃꯌꯥꯝꯁꯤꯒ ꯆꯥꯛ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯗꯣ ꯁꯤ ꯈꯤꯇꯪꯒ ꯑꯗꯣ ꯑꯩ ꯃꯇꯝꯗꯨꯗ ꯊꯦꯡꯈꯔꯦꯕꯀꯣ ꯊꯦꯡꯃꯟꯗꯅ ꯆꯥꯛ ꯂꯥꯝꯃꯟꯗꯗꯤ ꯌꯥꯝ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯖꯤꯜꯂꯗꯤ ꯆꯥꯕ ꯉꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯁꯤ ꯆꯥꯛ ꯆꯥꯛꯈꯣꯝꯁꯦ ꯑꯃ ꯂꯦꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯁꯨ ꯁꯥꯒꯠꯂꯛꯑꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯑꯗꯨꯝ ꯑꯉꯝꯕ ꯀꯣꯟꯇꯦꯟ ꯑꯅꯧ ꯀꯣꯟꯇꯦꯟ ꯄꯨꯔꯒ ꯂꯥꯛꯀꯦ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯀꯣꯟꯇꯦꯟ ꯑꯗꯣ ꯑꯩꯅ ꯀꯣꯏꯕ ꯆꯠꯄ ꯇꯥꯔꯁꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯅ ꯗꯦꯁꯥ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯗ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯕꯥꯏ